Audience ki mamangda live thana mukbang challenge tawbada sahi kun mari tamak ngairiba nupi ama sire. Mahaki maming Pan Xiaoting kawi China dagini. Thaudok asi hokhiba July tang 10 da thokibani. Mahaki challenge asi karamba challenge no haibada nungtigi pung 10 hena non stop da kilo 10 leptana saba asin. Saba yaba pot makai mamangda paiduna thamlaga hekta ngamnaba fudarakpane. Report ki matungina mahak mukbang challenge tawbadagi gastrointestinal bleeding thoktuna hospitalize tawrubane. Masina su pain de khanbanara karino hospital dagi discharge tawraga hek nongan bada mahaki asigi challenge asi tawkribasi. Postmortem tawraba matungdadi mahaki sakhaw aduda tumdaba haibadi undigested food na pik thana yawramki. Aduga mabuk adusu phibam phajana kairamki. Siba matamduda mahaki lo sahum lumi hairi. Xiaoting hairi banupi asi hana waiter oirame. Adubu mahaki classmate ki mamanabi mukbang tawraga paisa tanba du urubadagi mahaksu mukbang tawba hoki. Sum mai paklaktuna mahaksu paisa phangba hourakhi. Sida sunatana magi viewers singdagi like gift na singba kaya amasu phangki. Follower yam khalakpagi matik challenge sathi basu tawba hourakhi. Waiter oirambadagi tokthoklaga mukbang challenge live thabagi thabak sida pura mai wansinki. Miyoi bagi sakhauna puba thangba ngamloidaba sangda mayam jasinduna challenge tawba hourakhi. Hospital dasu kayarak admission tawduna leiki. Mahaki mama mapana hkchang suklakani asigumba challenge ase amuk hanna tawba yaroi paisa hena talaga kaidodoribano masina hkchang da kayam so I haibase nahak khangdabra haina kayarak ngangsei batawrabasu Xiaoting na maduda lakadoriba health problem ado masana risk loba ngamgani haina makhata na dum sathaki. Asida sunatana mahaki viewers singna phawba aduk yam henjinna sadana ba haibibada mahakna thosabadi lairadana hena dum live stream tawbaduda disturbance leitana ba professional oina tawna ba haiduna masagi tongan ba studio ama leiraga live stream mukbang challenge ado makha sathaki. Mukbang challenge haibase yamna khudong thiningai oi. Yam sariba makai khanungda yam namjalliba makai like follower yam gadoribani haibagi asada hkchang da manglakadabado hek kauthoknei. Mi mamit pelhanaba hotnabada isagi punsi atenba matamda loihanba haibase asingbani haijaningde. Henjinna jasellabadi kari oirakpa yabage haibado tentakna thamjage. Ahanbada henjinna jasellabadi chakhaw jawthoraktuna thangnabada leiriba organ singda akaiba birai. Anisubada henjinna chabana hkchang da yawriba kayat singda awaba pi. Ahumsubada yam jasanbana hkchang jawkhatpa noiraknabagi machak amasu oi. Mari subada yam jasellabadi chakhaw da thokpa acid hydrochloric acid asi food pipe da hangatna lagtuna sagatpa amadi nungaidaba thokhalli. Mari subada henjinna chabasina ghrelin amadi leptin hariba hormone ani asi balance oina thamba ngamlakte. Masina maram oiraga sak lama kanda saningba phawba hallakandana saningdaba phawgadabaduda seran turan hekta tawrai. Taruk subada ahal kitang oiselakpa kangbudadi henjinna chabasina wakhal khanba ngambagi pangal handharai. India dasu 2021 da sahi kun suba nupa ama yamanna sabadagi leikide. Mahak Hyderabad dagini. Ice cream 1 liter gi packet ama order tawraga 1 liter dugi 90% hena numidang duda sakhi. Mahak na pamjaba strawberry flavor oibaduna rakhangde aduk yamna sakribado. Numitugi ahing athengba ung lom tarakpada sor honba ngamlaktaba ubana singba tawrakpadagi hospital yongba nangdana leikide. Sida sunate Filipino content creator amasu mukbang tawbada yen fried rice yamanna sabadagi leikide. Handak Xiaoting leikidapasi aikhoisu khara cheksinminnasi. Satnabini trends ni haiduna hkchang da sokadaba challenge ti khak tawroidabane. Masina hkchang sokhanbada natana siba phawba thokhanba yai. Hojikandi social media gi through dagi sel tanaba lambi anau kaya su thorakli. Game sanaba jat ki chinjak henjin na saba sathi ba challenge kaya ama tawraga like follower yamnaba kanna hotnanari. Wakhal khanthaba ngamdriba singgi mama mapanasu masa singbu asigumba khudong thiba sidagi ngakthoknaba kupna senabiba masangi.